अहानममुक्तदा मयाम बताराम लोकसरी ngasi October ki tang nipan gi numidang uram da phone gi ba pausia singdagi ma'am da pau pathoksari recognize tawdaba khulsing lenga ki khudong chaba amata pidanaba thorang paikhatle se minister na hairi lenga asina recognize tawdaba khulsing lenga ki khudong chaba amata pidanaba thorang paikhatle haina se minister nongthomam birena phongdokre wafam asing asi palace compound leiba city convention center da state ki thakta pangthokiba humputrani thoisuba wildlife celebration ingisingani kunmari losinbagi thoromda se minister nongthombam birena phongdokibani Manipur lenga ki forest department sinduna wildlife conservation through coexistence haiba thimda humputrani thoisuba wildlife week celebration lisingani kunmari losinbagi thorom aduga mari leinana Chief Minister Nongthombam Birena makha taradun hai ngasi pangtholiba wildlife kanbagi thoramsing asi manung hanjinba chingi mafam kyada pangthoknaba honasi forest amadi wildlife kanbagi thabak thoramsing asi table da diningthina pangthokpa urabasu field da pangthoktabagi mami ama sauna tariba asi yamna laibak thibani masi hena nungaitribadi wildlife ki oiba tangdangba mafam amata aikhoina hojik phawba kanduna thambangamdriba asini अखोना हिरम असिगी मतंगदा फिल्ड पांगथोक लिबा थबकसिंग असि फेल ओइरबा अमगा पांखकनी ngasi forest lam ningthina ngak senba ngamdaba leiriba se aikoina yamna haksinna loba mathau tai forest ke ek amate logi wangmata village safe amana forest ke lam pithok lamba aikoina ngasi thengnariba asi yamna tayonaba amani forest ke lam mangsilakpa mafam amata wildlife kannaba honaba haiba si yamna nungnangningai oiba amani wildlife kanana ba tongan bathabak sing paikalabasu umang wamang leitrabadi karamna wildlife kanba ngangbadori bano haiba si asoba uhangama oiri forest kandragati paikali bathabak thorom sing asigi kanaba amata leiroi maramasina ikoina maru oina forest amadi revenue department da leiriba official singna thamoi siengna tungi mirol gi khanduna thabak paikhatpa mathau tai haiki Miam sakhanglaba senior journalist amasu oiriba yambem laba police na fakhri paunil khon pausi de kilokha senior journalist ama oibata natana good governance party ke president su oiriba oripok yambem laikai degi yambem laba manipur police na fakhri hairi hojik phawbagi oina mahapokari marang bidamakta fakhi bano haiba chapchaba maram khangmangamdri adumakpu thodok adugi matang da press na phangba paw amagi matung inadi sel tonabagi wahuda nupi da nomaina namlui haibagi maralda good governance party ki president yambiam laba amadi mahakaloina bani haiba khuraijam dhanbir atopaming toni koba mioi ama ngarang imphal police station ki team amana uripok yambiam laikai da leiba yambiam laba gi yumdagi phagat khare hairi police dagi phangba paw amagi matung inna yambiam laba amasung tera amudon akham laikai dagi khuraijam dhanbir anina siamba people's tribunal center koba lup amana lupa lakh tara truk rom tonabagi wahuda senabane haiba nupi ama kokhatlaga akiya khangpiba danatana khuraijam dhanabirna yambem labagi khwangda yepa pistol adu lauthoklaga nupi adu gi makokta namduna threat tarokhibani hairi thadu asigi matangda nupi adu na Imphal police station da wakatlakpadagi case ama lokhatlaga loinana ngarang numidang yambem laba amasung khuraijam dhanbir police na phakibani hairi ITLF के सेक्रेटरी yumda sakhangdaba singna attack chatharamle pawnil khun pawse na phongli Indigenous Tribal Leaders Forum ITLF ki secretary gi yumda masakhangdaba singna attack tarombaga loinana nongmei round khara su kapthoklamle hairi nakalamromda ITLF ki Department of Information and Publicity Secretary na thadorkiba chirol amana hai ITLF ke secretary ki yumda sakhangdaba singna attack chatharamba adubu ITLF na akanba mawng na kandem tawi hairakli Thadu asigi matangda press na phangba paw gi matung inadi ngarang numidang pung tara rom taba matamda Churachandpur police station ge manung sanba New Lamka gi Durkas Bank da leiba ITLF ke secretary gi jumda sakhangdaba singna attack chatharam khibaga loinana nongmei round kya so kakthok lambani hairi hairiba matam aduda ITLF ke secretary masadi masagi yumda leikide hairi Haji Pawagi ona thawong adu kanana kari marang bidamakta chatharam libano haiba khangmangamdri nakalamoromda ITLF ki Department of Information and Publicity Secretary na thado kiba zirol amana ITLF ki secretary gi mayumda sakhangdaba singna chatharam kiba thadu adu akanba mawngda kandem tawi mahake matakta tha asigi mangada law united ki oiba mifam ama yaururaga mari lenaba
ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕ ꯀꯌꯥ ꯂꯩꯔꯛꯂꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ITLFꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯆꯠꯊꯕ ꯑꯣꯏꯅ ꯂꯧꯗꯦ, ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ITLFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨꯁꯨ ꯉꯥꯛ ꯁꯦꯟꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫